mayamgi nungainabagidamak leijariba Makhal Mathel Manipur chinenna mayambu ikongona khoirumjari ngasisu mayamgi nungainabagidamak Asengba thokhiba horror story khara puduna lakchari horror story singasi kari kamdobano haibadu mayam punna taminnarasi ahanbagi wari asi Spain da thokhiba thodokni thodok asi Spain gi imung amada leiba nupi amada thokhibani nupi adugi masada lai phataba but ama sangbadagi magi masada hanaga manadaba mawong kayama magi imung manungna uba phangki maduda magi mamit adu karigumba kanda musin musilakpa amati wa ngangbada magi makhon nataba atopagi makhonsu yauksin badongna amuk amuk tawrakpa amati ahing tumbada masa adu mawung tadana tumba asna singba akiba kaya tawrakhi madudagi ahaiba maiba pandit kaya kauduna laigi woiba sahum yaubra haina jenghanbada yawi haiba adum hairakhi adubu nupi aduda sangliba phatraba lai adudi tanthokpa ngamloi haiduna adumak chaknakhi kona mamai thangda yamna haiba amaiba ama thingnabadagi nupi adu magi kagi phamung maktada lai khoramnaba sem sakhi matam aduda nupi adu asibagumna tuminna tumduna laikhi masidagi mabu yengba changlakliba pandit aduna yerum anida leiwa sonduna plate amada haplaga lai phataba sangduna asibagum phamungda taduna leiba nupi adugi mamai mapada yerum ani yauraba plate ado uru ungduna leiwa kaya sonduna exorcism pangthokhi aduga amaiba aduna yerum ani edu plate ahangba amada thugaibada ahanbagi yerum adudi karisu toramdi amadi ani suba yerum adudi thugaibada yerumgi mahi adu musin muba I ngakta tarakhe asumna yerum adu hek thugaibaga ngasai makhai asibagum tumlaga leiramba nupi adu saptra kaya tauba horakhi amati magi mamit adusu musin muna panglaga lawba hori angakpa akibana thallaba thodok aduda yumgi mi punamak yamna kinakhi marudagi law khonglamba lai phataba sangliba nupi adu phuk hawgatlaga satkige tawbada amaiba aduna leiwa sonduna khamki amadi ngasai yerum thugaibada tarakhiba musin muba I adu pithakhi madu hek pithakpaga nupi adu phamung aduda amuk hipthakhi aduga masa adu paikhatpadawna longthek thekalai adubu amaiba aduna yamna kanna hondarabasu kanba adumak ngamkhidre ahanbagi wari asi matang asida loijari mathangi wari asi kari kamdobano haibadu mayam punna amuk taminarasi wari asi Turkeygi yaniklar hariba mafam aduda leiba yum amada thokhibani lowa sumini kauba nupa amagi yumda numit khudingi angakpa akiba paranormal activity oiba thodok adumak thokhi noma numidang amasu ahingi pung ama tarkpada karigumba makhol khara takhi maduda lowa suminina magi phone adu flash on tawraga camera namlaga thokliba thodok sing adu namhaunaba honarai asomna mahakna makhol tariba mafam khuding koichat chatpada makhoigi saksang yaroklei saksang aduda thariba dining table adugi chokri sing adomtagi makhol ado tarambadagi luwa suminina lakhiba stair aduda oina amuk makhol ado tarai masidagi luwa suminina stair romda prap chatlaga kana leibano haina yengbada kana so leiramde maduda luwa suminina koyeng yenglingai dining room adomda ahoba makhol ama tarpadagi prap chensinduna amuk jenglobadadi yamna ngakpa thodok ama thengnari haujikta dining table gi akoibada pareng leihoba chokri sing ado atenba matam masida maron don khatnaraga leiramki marudagi mahak kirakladuna mafam marudagi thorakhi aduga yum adu lai phattaba leibra haiduna maibaga tanakhi amadi lai kayasu khairamki ani suba wariya su matang asida loijari mathangi ahum suba wariya si amuk mayam punna taminarasi wari asisu paranormal activity oiba thodok amakhakni thodok asi UP da leiba family amada thokhibani numitu Alice Kobi nupi masa amagi birthday gi thoram mama magi imung manung mama mapa machin manaw amadi magi uncle amaga lonena pangthoklami
asumna numittuda makhoi birthday gi sinba langba punamak loiduna birthday gi cake kaknganaba sem saduna birthday gi wish piduna cake kakli Birthday to you. matamdu numidangi pung nipan mapan muk tasilakli tanja aduda yamna ngakpa akiba thodok ama thoki madudi birthday tawriba ka adugi nakanda leiriba ising konjin adu masa matomta ising tharaki Oh my God, Tommy, it's gonna start again. Oh my God. adubu ka aduda leiriba makhoi mioi sing aduna karisu khanjiludi amadi uncle aduna ising tariba konjil adu laisinduna ising ado muthatli madugi matung itha thajadana ka adugi phaglang namna thamliba upu adudagi potchai kaya upu adu masa matomta hangdoklaga makhada joro joro intharakpa amadi ka adugi makha orepna leiriba upu masa sing adusu masa matomta singthok jingsin tawrakhi marudagi ka aduda leiriba miyamado kinaduna ka adudagi mapanda senthok narakhi amadi numit adugi birthday adu mapung phadana loisinki ahom suba wari asisu matang asida loijari mathangi mari suba wari asi amuk mayam punna taminarasi thodok asi Delhi gi hospital amada thokhiba thodokni thodok asi ikui kuidringai handak chahi gi 2022 gi July gi tang 28 ahingi pung aniga minute nifu ko manga chatpada thokhiba thodokni numittu makhoi anabagi sebari makhoi khara hospital adugi manungda phamduna phone jengduna leiringai hospital adugi attendant ama yamna pakhatna chelai aduga phamduna leiriba makhoi sing aduda wa amata hairamdana chenki anabagi sebari sing adudi ahanbada karinone haiduna haifetinga I adubu attendant adugi athuba emergency oiba anaba lakpadaki hobe hobe chenbo oiramgani haiduna makhoi karisu khalludi adubu attendant aduna hekchen khibaga ikhang khanghaudana miyoi kanasu yaudana wheelchair ama masa matomta illaga lakhi madu ubada phamduna leiramba anaba sebari singadu mafam madu thadokduna chenakhi hariba Delhi gi hospital asi ayamba matamda adumak tamlei mi kanasu leitaba kada masa matomta thong hangdok charpa amati masa matomta thingjin khiba kaya tawi athengba ahingda naitom lakpa sebari singna miyoi bagi saban murti manba amuba mami sami woina tawba kaya thengnabagi gyan mangba kaya su yaukhre hairi mari suba wari asisu matang asida loijari mathangi manga suba wari asidi Manipur da thokpa wari amakhakni wari asi kwa kaithel da leiba bung Renato amadi bungsa makhoi ahumda thokhiba thodokni wari asi mayam punna taminarasi wari asi sumdobani kharadi kuire aikhoi ahum nungtigi ayukta walking salami numitu aikhoi ahumna walking tholakpadu aikhoi di pung ahum tare haduna tholakpani aduga pung amaga minute kuntra wairami adusu ahalama nungtigi pung anida walking chatpajani madi magi hui aniga hek purga chatminai aduga atopa hui kharasu adum magi matung ilai jaga asi tidim road tani thodok thokliba mafam asi jaga asi nungdang athengbada gari thaurga lakpada su matungda nupi masam yamna sangba ama gari gi maningda hekta nabla I hai mi khara fajana adum thinaraba jani athengbada mathanda halakpada wanthaduna mi siba phawba yaurabani nupi asi thengnabada asuki mati khudong thiringai oi wari asi sumaina tawbani mamangda su haijakhri ahingi pung ahum maduwaida tidim road ki sangbrok haijilamdai ki golaidani matamdu uwa yamna haurami mapa du jorok amdaida akhoi ahumgi mamangda phingok setpi nupi ama suruk adu lalaga satki makhong adu makha thengdi madu urubadagi imanaba amati kanna laukhalaki aduga aikhoi ahumsi maning hanbasu ngamdri aduga mamangda chatpasu ngamdri adumak leplaga leiri ngahak leiraga ahal lama lai matungda hui mayap ama ineraga adum lai maduda mana noi ahum di asungana kaidoribano haina hangai
ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯀꯤꯡ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯍꯜꯗꯨꯅ ꯑꯁꯨꯛ ꯉꯟꯅ ꯑꯩꯈꯣꯏꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯥꯅ 2 ꯇꯥꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ 3 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯈꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯗ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯃꯥꯅ ꯍꯨꯏ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯛꯄꯗ ꯂꯕꯨꯛ ꯃꯄꯥ ꯐꯥꯎꯔꯛꯄꯗ ꯃꯇꯨꯝ ꯇꯥꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ ꯊꯣꯔꯣ ꯊꯣꯔꯣ ꯑꯣꯜꯂꯒ ꯆꯠꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯐꯪꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛꯅ ꯆꯍꯤ 4 ꯋꯥꯀꯤꯡ ꯆꯦꯜꯂꯛꯄ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯑꯗꯨꯃꯗꯤ ꯊꯦꯡꯅꯔꯩ ꯑꯇꯣꯞꯄ ꯑꯃꯠꯇꯗꯤ ꯊꯦꯡꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯥꯕ ꯈꯔ ꯍꯧꯔꯛꯈꯤ ꯆꯣꯔꯣꯟ ꯄꯥꯔꯣꯜ ꯉꯥꯡꯕ ꯃꯃꯤꯠꯇ ꯑꯀꯤ ꯑꯀꯤꯕ ꯎꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯍꯦꯟꯖꯜꯂꯛꯇꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯈꯤ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤ ꯑꯃꯗꯤ ꯊꯋꯥꯏ ꯃꯤꯁꯨ ꯀꯧꯈꯠꯈꯤ ꯃꯗꯨꯗꯒꯤ ꯀꯤꯕ ꯈꯔꯗꯤ ꯐꯔꯦ ꯊꯥ 4 ꯂꯩꯔꯝꯂꯒ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯥꯕ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗꯔꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯅ ꯑꯗꯣꯝꯒꯤ ꯃꯣꯠꯅꯤ ꯃꯌꯥꯝꯅ ꯊꯥꯖꯩ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ